ngasi numida wairam phongkiba tongan ba Manipuri sifongsinga masum thokiba thogdo wathoksingi maroebi ipausing miyamda thamjagi ahanbada Kangleipaki Maira News ki lakusaraga aina thingkraba lahulup ahungi lanmi kunga manga Manipur laingak to khulai thadok-tuna sangjarakadauri khutta khulai paiduna bar laingak ki mathakta mangkraba Manipur gi ningtamba du amuk hanjinanaba lalhau sangchinbadagi bar laingakna aina yadraba lahulup ni haina laktokraba lamdam sigi tungan ba lahulup ahungi sergeant major gi rank ta leiba miyoising yauna puna miyoi kunga manga Manipur laingak ta khut thadok-tuna sangjarakpa yana leire hiramisiga mari lainana ngarang Manipur police ki makok thongbo officer sing yauna screening tawbu loikra hadi hiramisiga mari lainana pauksiyesina maikei kyadagi phangwa paugi source ki matung inadi Manipur laingak ta khulai thadok-tuna sangjarakadori lahulup ahungi lanmi kunga manga du ngarang nungthil screening tawkre screening aduda Manipur police ki amadi BSF ki makok thongbo official kaya yakhi screening tawkraba lahulup ahum adugi manungda pripak ki miyoi taragamathoi UNLF koireng na lusingba group ki lanmi taragani thoi amadi PLA gi lanmi anini makoi sing adugi manungda sergeant major gi thakta leiba miyoi manga SGT gi thakta leiba miyoi manga amadi lieutenant ama yauri hari paugi source asina makha taribadi hairiba lanmi sing aduna tuan makhal gi nongmai kunga homdoi kapi yariba nongmai maru lising amaga sahum loina rakhi khulai thadok-tuna sangjarakadoriba miyoi sing adu matam khragi mamangda sakpi karongda leiba ahanba AR amadi more da leiba security gi khutangda sangjarakibane haujik sathariba screening tawbiga ayama saruk loisilakle maram aduna athuba matam gi manungda mapung phaba homecoming ceremony gi thorom pangthoklaba yana leidi haina paugi source asina haidi atop paw madana more da leidiba state security force singi thaknabi ising thaba lakpa DI Tata amagi driver Technopole district Eastern Zone village volunteer na phajiluraba matungda thadorakre border town more da leidiba state security force sing lakthukigadabani makoide ising yauna thakna sana ba polam amata pibe yaroi heba dabi tawduna Technopole district Eastern Zone village volunteer na ngarang digi huna more da akan makhongjang sangsingkre khongjang asi hayeng February 3 dagi akan mamongda sangchingani haina su lakthokre Saira sida ngarang ayuk pung 12 makhairom taba matamda more da leidiba state security force singi damakta thaknabi ising thaba lakpa DI Tata gari amagi driver Muslim masa ama village volunteer force Technopole gi kangbu oigani singnaba singna phajiluraba matungda ngarang numidang wairam thadorakle haidi ising puba DI Tata gari asi ngarang ayuk pung 12 makhairom taba matamda more da leiba hotel Erola amadi Forest Gate anigi marak Technopole district Eastern Zone village volunteer gi kangbu oigani haiba miyoi singna phajinki masigi matungda ising more bypass lambi da driver adu pudunu sakhibani pau sitabadagi more da leiriba Assam Rifles ki kangbu na thibu humbagi thabak satakibada ngarang numidang wairam thadorakhibani haidi phajilurabadagi thadoklaba ising puba gari gi driver asi kairaktagi muslim asani maku phajiluriba miyoi singadu phanabagi damakta ngasi more gi singnaba mafam singda Assam Rifles singna combing operation sathabawkre combing operation asida more da leiriba state security force ki kangbudi yahon khide haidi hayengdagi hauna Technopole district Eastern Zone village volunteer gi kangbuna more da leiba dukan sing thingduna state security force ta pot leiba pibe yaroi habigi akan makhongjang sangsingadoriba sigi moinana ngasi more border town curfew komthokidre ngaksen bigi thabak kangkhre serak sida ngarang Technopole district ki SP Rahul Gupta additional SP amadi atai security gi miyoi sing loinana Hill Tribal Council gi lusing basing yauna more da pangthoktuna hauzik oiriba more gi phiba masigi matana khana naina khrabani more da leiriba security force singi sana thaknaba posei sing pusilakpa yadanaba laikha gi lambi singda sanction tarabasu helicopter sijinaduna nongthaki lambi da watanaba pusilakani haina lakthokibasu leirabani atop paw madana more da refugee Kuki singna mapu oiriba mitai da onsinduna lal tawrakli bisi state lengana mating thoktabadagi natra langsai thauna Technopole district Eastern Zone village volunteer gi sirol amana more da leiribi state force te ising yauna posei piram labadi serak phangani haiba more evening bazaar area da posei yoli bising da kihanbagi thawong sida lenga asina kari action lokhat pigadori bano haina langsai thauna kaksing convener Rajiv Khetrina press thokpa sirol amana haidi sirol sin hai more da irang phari haidi bisi kadai dano Imphal manungda Mahiroi Imaibel singna sumna sasaba khongsat fawa tear gas kaptuna tankhai dun aso apan kya yon kiba
mathawna leiraba repeat action force amadi central forcing morida kari yengduna leiribano Kuki mitop refugee singdana maning tawhalaga asengba mapu oiba mitaidana onsinduna tawholibasi state lengana mating thoktabadagi natra haina hanglakli Siol sinahai isagi iramdamda lamen tuhen ma yorak pa haibisi lengana warakadabani sinna warakpa yadrabadi khut natragana saina warakpa tabani Moreda mahairoi sing lerik tamba ngamdraba state force thamgano hairibasi state force na makhoigi lerik tamba thingra state ki maral saraga natra makhoi ni hinglibasi state lenga ki thabak tawba kya lairi makhoi separate pamlabadi thabak tokthok masi punama khangna tawriba ningai sai wat pegi khudamni punamak si thabak one excel lokhat pa haibisi chief minister na magi center gi ministerial council minister oina pham pahaliba manipur gi apunba thugaina bagi damak phong singnariba minister sing drop tawba kari kaibege masisu center gi makhada laikhrabra mathangda assembly na rules ki matungina Kuki MLA singbu disqualify tawba mathok tai hairi sakna aikhoina thaklaga aikhoida onsinduna nomai kapsinba hatpatu patorakpada yengduna leiriba leibak sibu karini haina miyamna khangadoribano Kanglada ibudau pandun wasakiba wasak politics ki bot mayagi ngahaki pangai haizin mani haina khanbigano official oiba excel lokhana assembly mikal kaupiyo warep lawbiyo thabak pekhatbiyo thamapan haibisi na khoidi quarter da madi mapalam da leibanina awat apa daitabani kari su waramloi na khoigi nasana susing manipur gi school college tamba kaya yauribege imaleba ki ning tamba kannanaba Lan bu tawgadra sakhaw ki lan bu tawgadra laingakpa nakhoina karigi khangsin usinadribano lamdam sigi lanai amasum apunmegi setmi lon gi phibam kari oire masigi mahaina tungna kari oirakadori angamangamba setuna sanaba munnabegi lam ama oiba haibadu ngaibiribra athuba matamda thabak oina pangthokpiu hainingba haijasno launingba laujasno tabidraga loiri haibegi wakhalonda lusingba amagi masatnati mareibak nungsiba mitay asingba I ama oina naringjal nathawna utpiu ngihaki yana bu tawbigano tung koiba warration ama sapsa bu warep lawbiu haiden su paus na makatari atopa pawamana MLA sing thokpiramlaga manipur miyamna wari biskan biu state ama di center lenga na tabidrabadi mama oibising na thengnagani enmema social media singda ireisa isai su singna manipur thokli balan siga mari reindana aikhoi gi arun athup sing thagat pa lepiro Mina khudong sab asum lawraktuna aikhoigi mi siba helakle makhatana aikhoigi video photo amata Facebook YouTube na singba social media amata da thagat piganu haina khoirambal ima kaithel joint coordinating committee gi maikai digi phongdokre ngasi Manipur press cup ta pangthok pa pawmi singa unaba amada khoirambal ima kaithel joint coordinating committee gi convener and memna phongdokhibani mangna hai ngasi gi sakholaba computer gi es asida mipung khudimakna country amaga irai laina pau phawna bu yaraba matam sida social media da aikhoi ireisa singna lan ngakpa leiba mafam sing pangthara thagalakpa sina mina khudong saba laukinaba maram ama oiraiki hauzik Manipur gi oiriba phibam sida India amadi state government na thaba amata pekhalakdaba sida mama oibisingna ngang mangamlaktre yum kai kaya mai thadok pikhiba misimina asu apan kya nangliba mikap mirau kholtana nilliba iramdamasi Mirai biduna thamire aduna aikhoigi MLA minister na quarter thadopiraga amuktang miyamna wariba mayamasi yengbiraga study tawbiraga center da khanganbiu aikhoigi miyamna wariba mayamsi ubiraga di BJP toksaragi haiba ngamdaba MLA singdu amuktang thokpiraglaga Manipurna wariba sikanbiu karigum state amadi central government na tabidrabadi mama oibi kyana mang tharaga sapsana thengnagani haikena su pawsida su makhatari amaramdana Kanglok irang mayuk nariba Manipur miyam di state amadi India lengana masa maromdom hingjanaba piba loan gi senpam amata lawbigano suramani Thamapan suraknaba Manipur da thokliba kanglop anigi irang asina Manipur miyam punamak haifam khangdana awaba haibidu oire maduna state amadi India lengana masa maromdom hingjanaba piba loan gi senpam amata lawbigano loinana setmi loan gi pibam aduki matik sotharaba lamdamasigi miyoi khudingmaki income tax su kokpiu haina maitai tribe union gi secretary mutum suramani na phongdokre wapamasi maitai tribe union Mitai Pangal Welfare Organization awang sakmai Advanced Women Society na sinuna kay sampat laimazam laikai da laiba community hall Manipur thoklibi irang sinamaram oiraga income tax amadi loan kokpiu haibi hiram da famkibu wakat mifam ga mari lainana phongdokhibani
ꯃꯥꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯡꯀꯤ ꯈꯨꯠꯊꯥꯡꯗ ꯂꯧꯔꯨꯕ ꯚꯤꯍꯤꯀꯜ ꯂꯣꯟ MSMEꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯂꯣꯟ हाउसिंग लोन एग्रीकल्चर लोन एजुकेशनल लोन ब्रिकफिल्डगी स्टोन क्रशर अमदी पोलिटरी फार्मरसिंगी एंटरप्रेन्योर खुदिमकना बैंक की लोन सेंदोय अमता पिथोकपा ngamdre मेगी तांग अहुमगी ममांगदरी डिस्ट्रिक्ट खुदिमकता सदोक्सिन तौदुना एंटरप्रेन्योर अयामगी स्टाफ सिंगना गाड़ी सिजनदुना मसा मसाना पुथोकसबा पोथोकया पुथोकतुना ललोन इतिक तौबा ngamlami मसीदसु नतना मपालमदगी पोसै कया अमस पुरक्तुना माइ पाकना सेंदोंग लैना बिजनेस तौबि यारामी अदुब हौजिकति मसी पुनमक फेल ओइरे पोट पुसिलगलगा अमदी पुथोकलगसु योनफम लैत्रे मसीना मरम ओइरगा स्टाफ की सैलरी पीबसु ngamdre लोइन सले लौ सिंगुबना मापुंगोइबा लमदमसिदा लौ उबु यादबा मदी मना मसिंग मरांग काइना पुथोकपा ngamdabana maram ओइरगा लुपा करोड़ क्या मांगजरे मसीगी मथक्ता लौमी क्या अमा सेल थुंगी फिबम फतबना सरा हेंदे हाइबता मंगारे मसा मसुसिंग मै मसिंग निंगथिना तमनबा ngamdre इमुंग मनुंगी नोमगी तंगाइ फदरबा एक्सपेंडिचर फावबा पुबा ngamnaktre मरम अदुना मियै खुदिंगमकी लोनगी सेंदोय अमता लौबिगनो लोइनना सेटमी लोनगी फिबम अदुकी सोथराब लमना मसीगी मियै खुदिंगमकी इनकम टैक्स कोपियो लोइनना इरांग असि लोइसिनुना इंग तप लमदम अमा ओइहनबदा लौफम तोप थौदांग ले अना लौबियो लोइनना सखतप मणिपुर अमा सेमना बहोनाबदा स्पेशल अरेंजमेंट अमा सेनबिदुना सेल थुंगे अमदि अवार अपा खुदिंमक मतेंग पांगबियो हाइनसु अपील तौखि अतोप पावमना MTS पोस्ट सनिगा तरागा मरी लौनबगी प्रोसेस पुनमक लोइख्रगा सही मंगा नामसिंदुना थंबिरिबिसि फेब्रुवारी तरागा मापन फावगी मनुंगदा फल हाइदोपियो जेसी हौखिबे इंग्लिशिंग अनिगा तरागा मापनगी अक्टोबर 3 नोटिस थोक्तुना कौखिबा PHED की ग्रुप CND की अहान रेगुलर पोस्ट 154 प्लस 60 पुनः पोस्ट 214 लौनबगी मथौ ताबा प्रोसेस पुनमक हाइबदी बाइबा बोसिंग सिंग लोइदुन लैख्रबा सही मंगा हेलबा फावबा हाइदोपिदुना थमलिबा सि फेब्रुवारी 15 फावगी मनुंगदा हाइदोपियो हाइना ऑल मणिपुर पब्लिक हेल्थ इंजीनियरिंग डिपार्टमेंट बिबा बोसी कंप्लीटेड कैंडिडेट 2019 की JAC की मेंबर MD अब्दुल वहेबना फोंदोखरे वाफम मणिपुर प्रेस कप पांथोप पाउमिसिंग उनाबा मांगना फोंदोखिबनी मांगना मखा ताना हाय हाइदोक्तना थमलिबा थबा असिबु हाइदोक्पिनबा डिपार्टमेंट सिंग द हाइजदुना लाकलिंगै सेर असिदा नौना MTS पोस्ट यांखै लौनबगी नोटिस ओने थोलकपा असिना मरम ओइरगा हाइरिबा थबा असिबु एप्लाई तौजकिबा कैंडिडेट सिंग द यामना साउना निंगनबा फोगले मरम अदुना मरी लैनबा डिपार्टमेंट सिंग द हाइरिबा न्यू रिक्रूटमेंट प्रोसेस MTS यांखै पोस्ट असि लेपिनबा हाइजरी मांगना मखतना हाई प्रोसेस पुनमक लोइदुना लाखिबा थबा असिबु मरी लैनबा डिपार्टमेंट लाखिबा फेब्रुवारी 10 दा कैंडिडेट सिंगी अवाबो बिदुना अथुबदा हाइदोपियो हाइजरीबा कैंडिडेट सिंगी अपामगी मयोक्ता थबक तोरकलबदी मदुगी टेक्साक पुनमक मरी लैनबा डिपार्टमेंट पुगदबनी लोइनना हाइरिबा MST यांखै पोस्ट असिबु कनागुमा कैंडिडेट अमतने अप्लाई तौबिदनबसु JAC की मेकेडिगी सेक्शन वा थमजरी हाइनसु फुंदोखि अतोबा पावमदना मोरे की स्पेशल कमांडो टीम की साना थनब पोलम सिंग लैनबा LMG मणिपुरना लुपा लिसिंग यांखै मतेंग पांख्रै मणिपुर की बॉर्डर टाउन मोरेदा थवाई खुबाक हापतुना मणिपुर की ngamkhै ngakतुना मथौ तौरिबि स्पेशल कमांडो टीम ना हौजिक मोरेदा अवाब क्या खांगली मखोगी अवाबदा सुमतंगी लुपा कुन पीबा पोसा अमतंग ओइरबसु मियामना मतेंग पांगबिरगदी मखोइदा असौबा थौना ओइगनी हाइबा कमांडो पर्सनल मगी वीडियो वायरल अमा सोशल मीडिया दा सलकपदेगी लाइट माइंडेड ग्रुप LMG मणिपुर की एग्जीक्यूटिव काउंसिल न कुमना खन्नरबा मतुंगदा MLG की मेंबर्स सिंगमदी ग्रुप असिबु नुंगसिबिदुना टेंगबांगलकपा सनफमदगी ngasi खाबैसोइगी 3 सुबा MR कॉम्प्लेक्स ता लैबा स्पेशल कमांडो की हेडक्वार्टर दा चतुना लुपाली सिंग यांकै टेंगबांगदुना मोरेदा इरैबाक इरमदम गिदमक मथौ तौदुना लैरिबा स्पेशल कमांडो टीमबु पुंगनिंग थौख्रे ngasi tengbang sel adu hauji moreda mathau tawduna leiribi special commando gi ASP TS Krishna Tombi ga pau phaunaraba matungda special commando gi headquarter da mathau tawduna leiriba personal singda khusinakhi senglaba kangla gi sanathong da minute ani leptuna moreda mathau tawjariba madi atai mafam kya da imaleba ki damak ngamkhai ngagliba miyoi sing asoi angam यौहन बिखनो मदी लाल की वोरेशन अथुबरा पुरक ओइरसन हाइना LMG की थौमी सिंगना थौनी जरबा मतुंग ngasi तेंगबांग खोंगसद अदु ग्रुप असिगी चिफ एडवाइजर वांगखेमजा समजाइना लुसिंगदुना सखि खोंगसद अदु ग्रुप असिगी एडवाइजर असेम केनेडी सेक्रेटरी ओजित सोरखबम पब्लिसिटी सेक्रेटरी राकेश नौरेम सरयाखी लोइना जोली कुमार थोंगा
Sorendra Ningombam, PK Huidrom, Dr. Maibam Itin, Kunjesor Mangsatabam, Boynau Maibam Dr. Inauba, Nongmaithem, D. Sharmamadi, Birla Salamamadi, PK Singana Singh Group Sigimaru member Kas Yaki, Tentak Nam Tamzaramge, Auto Papa Mana. Manipur natheiramlaga PM Assam da Lakadaori thamapan suraglaba Manipur gi irang sida wahi maset ama phawba phongdoktaba India gi Prime Minister Narendra Modi na Manipur gi yumthangnariba Assam da hayeng numit nini gi khongsata laktuna sakwa thorangi project kya sangagadori Prime Minister Narendra Modi gi numit nini gi khongsata sida Assam state gi lupa crore lising taraga mathoi sangna pekhatpa tungan sakwa thorangi project kya ma sangagadori Prime Minister Lakadaori Basiga Mari Lena Assam gi Minister Himanta Biswa Sarmana Shia Laudana Mifam Pangtokna Taugadaba Tawak Thoram Singi Matana Kupna Khana Nainaki Bagaloina Himanta Biswa Sarmana Prime Minister Narendra Modi Laktuna Assam gi Miyamga Awa Nungai Sharuk Yabinaba Haijarubada Harauna Yabirakli Prime Minister February Uhum the Guwahati the Tunglaba Matung Matangi Numit February Mari Fawbat Laiduna Saka Thorangi Project ya Urek Uyum Tambagaloina Project ya Sangaram Gani Haina Fongdokre Panam Pauksi the National Reportori, Moregi State Force the Ising Piba Tanker, Driver Ama Kuki Singna Fazalore, Kongo Liruba Security Force in Kuki Nupi Singna Talakre. Indo-Myanmar border town More the Ngarang Ayupung Taram to Makairam Taba Kuki militants in Singna Tata 407 water tanker Gariama Padana Pukraga, tanker Dugi driver Dubiki Halakre. Paugilekuna Magi Matungina Hadi water tanker Gari to Numit Kudingi More the Lady Patuan by Central Force Samadi State Force in the Ising Pibi Gitabak Tobani. Gari Esi Mita Pangalamana Tobani. Hadiba Gari to Ngarang Mausagum Moregi Imakundong Lerembi Manaka Ladiba MAR IRB CDO Madi Central Force in the Ising P Ruraga Impal Halapagi Lambi More Forest Gate Manata Hanangai Duna Leramba Kuki militants in Singabukulai Pibising water tanker du Faduna ICP Tava Highway bypass road lom the Puraba Matung Mitay Pangal driver the security force in the Makatana Ising Pibi Yarohan Kian Kangalaga water tanker Gari Pahovagi Pahoraga Masana Tadorokiban Hari Amuram Nanga Sayuk Pangbathazabi Aba Paugilikuna Matungina Narang Padno Pukibu water tanker Gari Indo-Myanmar border pillar number 76 Manakta Laiba Howland Pai Village the lady have a Pau Pangbadigi Mapamadur Ahen security force in sanction operation Shem Sakre Hari Ningsing Bayabadi Hawkib Janawari Kuntra the Tenopal district village volunteer ni Hyber Loop Amana Tokpa Sirolamada State Force the Taknabi Ising Yauna Sana Tanaba Pola Mamata Mapamadugi Tukan Singna Pidana Bakangan Bagaloina More the State Force Lapuk Triba Pawata Sigi Okumnigi More evening market area the Ladyba Dukan Singmadi what Pampamapuna Matam Kaktana Tong Lona Navakan Kibani Haribama Pamasing Wapam Singak Tabasing do the Tulapa Papa Masana Daita Puga the Benihaiva section Wapam Tamkibani. Marasida Ngarang security personnel gi ising supply to 407 Tata water tanker Gari Ama Kuki volunteers in the Fazin Kibagi Tauduka, Siena Basing Foganabangasi More Police, BSF Amade Assam Rifles Yawn upon with Tim Amana, More Gimanus and Laiba 132 KB electric station, ADC Gate House, BSNL Office Amadi Moregi Atai Tuan Makuki Tab Kulsing the Tibu Humiki Tabak Satanaba Sangshiluda, Kuki Nupi the security personnel in the Dutala Creati. Tentang na Tamzaram Gido House Kun in the Miam Paux Matang Solution Jaragimas Miampuna Nobab did Yaminasi.